ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯝꯕꯅ ꯍꯥꯏ ꯕꯤꯖꯣꯏ, ꯅꯪꯕꯨ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯦ, ꯁꯨꯕꯗꯅ ꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯁꯨꯔꯤꯕ, ꯅꯨꯄꯤꯅ ꯊꯤꯅꯤ ꯈꯪꯗ꯭ꯔꯤꯕ, ꯅꯠꯇꯦ ꯅꯪꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ, ꯅꯠꯇꯦ ꯅꯪꯕꯨ ꯃꯩꯆꯝꯁꯤꯡ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯗꯣ? ꯕꯤꯖꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯈꯨꯔꯥꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯃ, ꯍꯣ ꯈꯨꯔꯥ, ꯅꯆꯥ ꯅꯨꯄꯥꯅꯤ ꯅꯨꯄꯥ, ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯉꯥꯏꯕꯗ ꯈꯔ ꯑꯗꯨꯛ ꯊꯦꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯔꯤꯡꯒꯤ ꯁꯪꯕꯥꯏ ꯅꯥꯝꯃ ꯍꯥꯡꯗꯦ ꯍꯥꯏꯕꯗꯣ ꯈꯨꯔꯥꯁꯨ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯂꯩꯁꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯖꯔꯤꯕꯅꯤꯗ ꯑꯩꯁꯨ꯫ ꯑꯣꯏꯔꯔꯣꯏ, ꯆꯤꯔꯥꯏꯗꯨꯅ ꯌꯧꯔꯦ ꯍꯟꯖꯤꯟꯕꯗ, ꯑꯩꯅ ꯇꯥꯕꯗ ꯅꯪꯒꯤꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯕꯤꯅꯥ ꯁꯈꯤꯗꯣ ꯉꯥꯏꯔꯤꯅꯦ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯁꯤꯗ ꯐꯥꯎꯕ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯍꯦꯛ ꯌꯥꯗꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣꯗ, ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯗꯤ ꯁꯣꯍꯣꯔꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯅ ꯇꯥꯏꯗ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯨꯄꯤꯕꯨꯗꯤ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯀꯌꯥ ꯀꯩꯗꯧꯗꯕ ꯖꯥꯠꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯏꯕꯣ ꯅꯪꯅꯦ, ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯂꯒ ꯇꯣꯛꯄꯗꯣ ꯑꯗꯨꯗꯤ ꯇꯥꯍꯟꯒꯅꯨ ꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯃꯛꯇꯤ ꯇꯥꯍꯜꯂꯣꯏꯗ ꯈꯨꯔꯥ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯊꯧ ꯇꯧꯔꯤꯕꯗꯣ ꯇꯧꯖꯔꯣ, ꯈꯨꯔꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯂꯨꯒꯦ꯫ ꯐꯅꯤ ꯈꯨꯔꯥ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯕꯤꯅꯥ ꯁꯈꯤꯗꯨ ꯐꯤ ꯀꯥꯝꯂꯤꯈꯩ ꯂꯥꯛꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯇꯥꯕꯤꯖꯣꯏ, ꯕꯤꯅꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ? ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ? ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯕ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯪꯁꯤꯟꯅꯗ ꯁꯥꯗꯅ ꯂꯩꯅꯦ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯉꯥꯡꯈꯩꯗ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯤꯁꯦ? ꯕꯤꯖꯣꯏ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ ꯕꯤꯅꯥ, ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ꯫ ꯅꯆꯤꯟ ꯊꯤꯔꯅꯨ, ꯑꯩꯅ ꯅꯥꯎꯕ ꯍꯣꯏꯗ ꯍꯪꯂꯕꯅꯤ, ꯃꯣꯏꯅ ꯂꯣꯏꯅ ꯁꯤꯠꯅꯥꯅ ꯍꯥꯏꯔꯛꯂꯕꯅꯤ, ꯅꯪꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯅ ꯇꯝꯂꯛꯂꯕꯅꯤ꯫ ꯕꯤꯖꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯛꯂꯕꯗ ꯆꯦꯟꯕ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦꯅꯦ? ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯕꯨ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ? ꯀꯩꯒꯤ ꯑꯁꯦꯡꯕ? ꯅꯪꯒꯨꯝꯕ ꯈꯨꯅꯤꯡꯀꯥꯏ ꯑꯃꯗ ꯂꯩꯕꯤꯗꯧꯕ ꯕꯤꯅꯥ ꯁꯈꯤ ꯅꯠꯇꯦꯀꯣ꯫ ꯌꯥꯝ ꯍꯧꯖꯅꯨ, ꯃꯇꯨꯡꯗ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯑꯃꯨꯛ ꯁꯟꯗꯣꯛꯍꯜꯂꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯊꯥꯔꯣꯏꯗꯕꯅꯤ, ꯈꯨꯜ ꯄꯨꯕ ꯏꯄꯟꯗ ꯍꯦꯛꯇ ꯇꯥꯛꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯨ ꯕꯤꯖꯣꯏꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯕꯦꯗ꯭ꯔꯦꯡ ꯂꯣꯟꯊꯔꯝꯂꯒ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕꯕꯨ ꯁꯣꯏꯔꯝꯃꯤꯗ꯫ ꯈꯨꯜꯒꯤ ꯅꯤꯡꯊꯧꯒ ꯌꯧꯅꯔꯗꯤ ꯑꯩ ꯁꯖꯥꯏ ꯐꯪꯗꯅ ꯀꯅꯥꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯁꯥꯗ ꯌꯥꯏꯐꯝ꯫ ꯑꯗꯨꯕꯨꯗꯤ ꯃꯁꯨꯝ ꯂꯥꯡꯒꯦ ꯑꯗꯨꯈꯛ ꯈꯥꯡꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯟꯗꯣꯛꯈꯤꯅꯤ꯫ ꯃꯥꯅ ꯌꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯂꯦꯞꯀꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯤꯈꯩ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯄꯣꯏ ꯈꯪꯅꯤꯕ꯫ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯏꯀꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯖꯥꯏ ꯐꯪꯅꯤꯒ ꯍꯥꯏꯕꯒ ꯑꯃꯠꯇ ꯀꯤꯗ ꯂꯦꯞꯈ꯭ꯔꯤꯕ ꯐꯤꯔꯦꯞꯇꯨꯗ ꯂꯦꯡꯂꯔꯣꯏ ꯈꯟꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯈꯨꯖꯥꯏꯗꯨ ꯃꯅꯥꯛꯇ ꯁahum ꯅꯥꯏꯅ ꯍꯦꯛ ꯊꯝꯗꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯀꯦꯗꯨꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯪꯁꯦ ꯅꯃꯥꯏꯁꯦ ꯑꯣꯈꯥꯛ ꯊꯥꯔꯦꯅꯦ꯫ ꯂꯤꯗ ꯂꯤꯔꯛꯂꯕꯗꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯍꯥꯛꯇꯛꯇ ꯁꯖꯥꯏ ꯐꯪꯂꯦ ꯀꯥꯏ ꯈꯨꯜ ꯂꯩꯀꯥꯏꯅ ꯅꯣꯛꯅꯗꯧꯕꯗꯣ ꯅꯪꯗꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯧꯕ ꯑꯣꯏꯔꯁꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯇꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯈꯟꯊꯧ꯫ ꯅꯪꯒꯤ ꯅꯠꯇ꯭ꯔꯁꯨꯅꯦ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯗꯤ ꯈꯜꯂꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯦꯔꯥ, ꯏꯃꯥ ꯍꯣꯏꯅꯗꯤ
ꯅꯆꯥꯒꯤꯅꯦ ꯍꯥꯏꯅ ꯀꯩꯝꯇ ꯈꯟꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯣꯏꯒꯤ ꯈꯟꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯈꯟꯗꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯏꯃꯥꯗ ꯕꯤꯅꯥ ꯁꯈꯤꯁꯦ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕ ꯆꯠꯄꯤꯌꯣ ꯍꯥꯏꯅ ꯇꯛꯂꯛꯄꯁꯤ ꯏꯃꯥꯅ ꯇꯥꯕꯤꯈꯤꯕ ꯀꯧꯕ ꯂꯩꯕ꯭ꯔꯕ? ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯅꯄꯥ ꯌꯥꯅꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯧꯕꯅꯤ. ꯅꯪꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯗꯨꯒꯤ ꯃꯃꯥꯗ ꯍꯥꯏꯃꯟꯗꯅ ꯑꯩ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯂꯩꯗꯅ ꯆꯦꯜꯂꯕꯅꯤꯍꯦ. ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣꯕ ꯍꯥ? ꯅꯪꯗꯧꯅꯗꯤ ꯑꯩꯁꯤ ꯏꯃꯥꯏꯁꯦ ꯊꯥꯗꯕꯅꯤꯅ ꯏꯀꯥꯏꯔꯦꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯧ. ꯃꯤꯅ ꯍꯧꯗꯅ ꯆꯦꯜꯂ ꯐꯥꯎꯕ ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕꯗꯧꯅ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯇꯥꯅꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯇꯥꯅꯧ ꯍꯥꯏꯔꯤꯕ꯭ꯔꯕ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯈꯔ ꯀꯣꯛ ꯏꯀꯥꯏꯕ ꯈꯪꯗꯕ ꯁꯥꯕ ꯌꯥꯏꯗꯅ. ꯍꯧꯖꯤꯛ ꯃꯣꯏꯅ ꯈꯔ ꯆꯥꯎꯖꯔꯁꯨ ꯍꯌꯦꯡꯋꯥꯏ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯎꯕ ꯌꯥꯕꯁꯤꯕꯨ. ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯇꯤꯛ ꯅꯄꯥꯁꯨ ꯆꯥꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯃꯤꯆꯥꯗꯣ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯅꯕꯤꯔꯒꯦꯗꯅ. ꯏꯁ ꯉꯝꯗ꯭ꯔꯦ ꯅꯞꯆꯣꯕꯤꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯃꯥꯏꯅ ꯑꯣꯏꯗꯧꯔꯤꯒꯦ? ꯄꯥꯝꯂꯒ ꯏꯃꯥꯒꯤ ꯍꯦꯛ ꯑꯣꯏꯌꯨ. ꯌꯥꯔꯗꯤ ꯅꯍꯥꯟꯅ ꯑꯣꯏꯔꯝꯂꯅꯤꯅꯦ. ꯌꯥꯗꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯛ ꯑꯔꯤꯕ ꯑꯣꯏꯅ ꯂꯦꯟꯖꯕ ꯇꯥꯕꯅꯤ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯅ ꯕꯤꯖꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ. ꯕꯤꯖꯣꯏ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯄꯥꯏꯔꯝꯕ ꯋꯥꯆꯦꯠꯇꯨ ꯐꯠ ꯂꯥꯎꯅ ꯂꯧꯊꯣꯛꯇꯨꯅ ꯁꯤꯛꯂꯣꯏꯗ ꯁꯝꯕꯜꯒ ꯑꯃꯇ ꯀꯩ ꯀꯥꯟꯅꯕ? ꯏꯃꯥ ꯏꯄꯥꯅꯤ ꯇꯧꯔꯤꯁꯤꯅ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯀꯥꯏꯗꯒꯤ ꯐꯪꯅꯤꯕ? ꯑꯁꯤ ꯍꯥꯏꯅ ꯋꯥꯆꯦꯠꯁꯤꯡꯗꯨ ꯃꯈꯣꯡꯅꯁꯨ ꯍꯥꯏꯐꯦꯠ ꯀꯥꯎꯊꯣꯛꯂꯒ ꯁꯥꯎꯔꯤ ꯂꯦꯞꯂꯤꯉꯩꯗꯨꯗ ꯑꯃꯨꯛ ꯃꯦꯃꯤꯆꯥꯗꯨ ꯑꯔꯤꯕꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯇꯞꯇꯥꯕ ꯃꯈꯩ ꯀꯦꯠꯁꯤꯜꯂꯒ ꯃꯅꯞ ꯊꯨꯠ ꯆꯤꯡꯈꯠꯂꯤꯈꯩ ꯂꯥꯛꯇꯨꯅ ꯃꯔꯩꯒꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯇꯥ ꯕꯤꯖꯣꯏ. ꯁꯥꯎꯔꯤꯒ ꯂꯩꯕꯅꯤ ꯕꯤꯖꯣꯏꯗꯨ ꯍꯤꯡ ꯀꯥꯗꯨꯅ ꯈꯣꯟ ꯋꯥꯎꯔꯞꯅ ꯀꯩꯅꯣ? ꯈꯣꯟꯗꯥꯁꯤꯗꯤ ꯈꯣꯟꯗꯥꯂꯛꯇ ꯍꯩꯅ ꯂꯩꯇ꯭ꯔꯁꯨ ꯀꯩꯅꯣ ꯍꯥꯏꯗꯧꯕꯗꯣ ꯍꯥꯏꯕ ꯀꯣꯛ ꯌꯥꯗ꯭ꯔꯣ? ꯑꯇꯩ ꯅꯠꯇꯦꯗ ꯍꯣꯔꯦꯟꯁꯦ ꯀꯩꯊꯦꯜ ꯑꯆꯧꯕ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯀꯩꯑꯕ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯔꯣ? ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯗꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯍꯧꯒꯦ ꯍꯥꯏꯗ ꯑꯩ ꯍꯧꯕ ꯂꯥꯛꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯁ ꯃꯥꯒꯤ ꯍꯦꯛꯇ ꯁꯥꯎꯒꯠꯄꯤꯁꯤ ꯇꯧꯔꯛꯂꯤ. ꯍꯣꯏ ꯏꯔꯦꯡ ꯏꯃꯥꯟꯅꯕꯤꯗꯣ ꯂꯩꯇꯕꯒꯤꯅꯦ ꯇꯥꯗ ꯍꯧ ꯂꯥꯛꯂꯤꯁꯦ. ꯏꯇꯣꯝꯇ ꯆꯠꯄꯗꯨꯁꯨ ꯍꯣꯔꯦꯟ ꯂꯝꯈꯥꯏ ꯌꯧꯔꯛꯄꯗ ꯃꯤ ꯆꯠꯅꯗꯕꯅꯤꯅ ꯑꯃꯨꯛ ꯗꯥꯀꯨꯅꯒ ꯄꯣꯠ ꯃꯠꯂꯗꯤ ꯇꯧꯕꯅꯤ. ꯑꯣ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯅꯪ ꯁꯦꯟꯅꯅꯕ ꯅꯣꯏ ꯄꯥꯕꯅ ꯂꯣꯏꯕ ꯍꯨꯏꯅꯥꯎꯗꯣ ꯑꯣꯏꯅ ꯎꯕꯅꯦꯕ. ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ. ꯏꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦꯅ ꯉꯥꯛꯇꯪ ꯆꯠꯃꯤꯟꯅꯁꯦꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯍꯥꯏꯂꯦ. ꯇꯜꯂꯤ ꯑꯣꯏꯕ. ꯅꯁꯛꯇꯨꯒ ꯐꯖꯕꯤ ꯁꯥꯔꯤꯅꯦꯅ ꯅꯔꯩꯒ ꯀꯣꯜꯂꯤꯅꯦ ꯇꯧꯔꯤꯗꯣ. ꯅꯔꯩꯗꯣ ꯀꯛꯄ ꯁꯣꯏꯔꯨꯍꯦ. ꯅꯞꯆꯣꯕꯤ ꯅꯪꯒ ꯆꯠꯃꯤꯟꯅꯗꯧꯕ ꯏꯀꯥꯏꯀꯣ. ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯂꯥꯛꯂꯒ ꯆꯒꯠ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏ. ꯃꯇꯨꯡꯗ ꯇꯧꯔꯗꯤꯅꯦ ꯑꯩꯅ ꯇꯊꯤ ꯆꯩꯔꯛꯄꯁꯨ ꯁꯣꯏꯔꯣꯏ. ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯤ. ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ. ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯣꯟ ꯑꯀꯟꯕ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯐꯤ ꯀꯥꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯍꯔꯥꯎ ꯂꯥꯛꯆꯕꯤ ꯃꯦꯃꯤꯆꯥꯗꯨ ꯏꯀꯥꯏꯅ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯂꯒ ꯄꯦꯔꯤ ꯑꯩꯅꯗꯤ ꯃꯥꯅ ꯌꯦꯡꯕꯤꯅꯕꯅꯦ ꯍꯥꯏꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯂꯥꯛꯂꯦ. ꯑꯗꯨꯒ ꯃꯥꯅꯗꯤ ꯅꯞꯆꯣꯕꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦꯅꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯁꯨ ꯅꯄꯜ ꯀꯥꯗꯅ ꯍꯥꯏꯔꯤ. ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗꯅ. ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯃꯦꯃꯤꯆꯥꯗꯨ ꯍꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯄꯨꯝꯕ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯆꯧꯕ! ꯏꯕꯨꯡꯉꯣ ꯆꯧꯕꯧ! ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯗ ꯑꯗꯨꯝ ꯊꯤꯅ ꯆꯩꯕꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ? ꯃꯤ ꯏꯀꯥꯏꯔꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ? ꯑꯣ ꯏꯃꯥꯒꯤꯁꯤ ꯑꯩꯅ ꯅꯞꯆꯣꯕꯤꯗꯨꯗ ꯈꯔ ꯉꯥꯡꯈꯤꯕꯗꯨꯒꯤꯔꯣ? ꯅꯠꯇꯦ, ꯃꯥꯅ ꯏꯃꯥꯗ ꯑꯗꯨꯃꯛ ꯄꯥꯎ ꯇꯝꯁꯤꯜꯂꯝꯂꯤꯔꯕ? ꯃꯁꯛꯇꯨꯒ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯎꯠꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ. ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯔꯤꯅꯤ ꯀꯥꯏꯅ ꯊꯨꯛ ꯂꯥꯎꯏ. ꯃꯥꯒꯤ ꯃꯊꯧꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯋꯥꯠꯄꯨ ꯋꯥꯠꯂꯕꯅꯤ. ꯃꯁꯤ ꯃꯤ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤꯌꯦ ꯃꯁꯤ.
ꯃꯁꯥꯗꯤ ꯌꯦꯡꯗꯅ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯈꯩ ꯍꯥꯏꯅ ꯀꯦꯇꯣꯀꯤꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯝꯗ ꯙꯝ ꯙꯝ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯕꯤꯖꯣꯏꯁꯨ ꯃꯃꯥꯅ ꯐꯨꯔꯛꯂꯤꯗꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯍꯣ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯈꯨꯅꯤꯡ ꯀꯥꯏꯔꯁꯨ ꯇꯣꯏꯔꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯟꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅꯔꯥ ꯕꯤꯅꯥ ꯁꯈꯤꯅ ꯈꯨꯅꯤꯡꯀꯥꯏ ꯍꯥꯏꯅ ꯌꯥꯕꯤꯗ꯭ꯔꯤꯗꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯗꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯔꯔꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯃꯨꯛ ꯁꯨꯔꯗꯅ꯫ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ ꯀꯌꯥꯗ ꯉꯝꯂꯤꯅꯣꯕ ꯄꯤꯁꯛ ꯄꯤꯛꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒꯦ ꯀꯝꯂꯥ ꯈꯨꯔꯨ ꯀꯥꯔꯦ ꯈꯔ ꯄꯣꯊꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯄꯣꯊꯥꯕꯗ ꯉꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯟ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯍꯧꯔꯛꯄꯒ ꯑꯩꯈꯣꯏꯕꯨ ꯇꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯂꯤꯅꯦꯁꯦ꯫ ꯍꯧꯖꯤꯛꯇ ꯏꯃꯥꯕꯨ ꯑꯩꯁꯦ ꯈꯨꯅꯤꯡꯀꯥꯏꯕꯒꯤ ꯂꯩꯁꯥꯕꯤꯅ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯗꯕꯤꯗ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯅꯥꯜꯍꯟꯒꯦ ꯇꯧꯕꯅꯤꯕ꯫ ꯚꯥꯞ ꯐꯠꯇꯕ ꯈꯟꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏ ꯃꯥꯒꯤ꯫ ꯐꯕ ꯐꯠꯇꯕ ꯂꯥꯏ ꯅꯪꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯕꯤꯔꯛꯂꯔꯣꯏꯅꯦ꯫ ꯏꯃꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅꯪꯅꯦ ꯃꯦꯃꯤꯆꯥ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯪꯕꯨ ꯁꯨꯡꯌꯥ ꯌꯥꯕꯤꯔꯛꯂꯣꯏ ꯍꯥꯏꯔꯤꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯦꯃꯤꯆꯥ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯦꯃꯤꯆꯥ ꯃꯦꯃꯤꯆꯥ ꯍꯩꯕꯤ ꯅꯞꯆꯣꯕꯤꯗꯨꯅ ꯏꯃꯥꯗ ꯁꯦꯝꯖꯤꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯆꯤꯟꯗ ꯑꯗꯨꯝ ꯄꯛꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯃꯃꯥꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯅ ꯆꯪꯈꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯕ ꯌꯥꯕ ꯈꯣꯡꯂꯣꯏ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯃꯈꯤ ꯂꯪꯕꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕꯤ ꯑꯗꯨꯗ ꯇꯥꯎꯔꯒ ꯂꯩꯔꯦꯕ꯫ ꯑꯩꯗꯤꯅꯦ ꯏꯃꯧ ꯃꯦꯃꯤꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯃꯥꯅꯒ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯂꯗꯤꯅꯦ ꯌꯨꯝꯁꯤꯗ ꯆꯥꯛꯀꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯦꯛ ꯆꯪꯂꯛꯇꯣꯏꯕꯣꯏ ꯅꯤꯡꯉꯤ꯫ ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ ꯊꯣꯡꯕ ꯊꯥꯛꯄꯅ ꯑꯣꯟꯊꯣꯛꯅ ꯍꯩꯔꯤꯕ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯕꯀꯨꯜꯅ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ ꯅꯆꯥ ꯅꯨꯄꯥꯅꯗꯤ ꯅꯞꯆꯣꯕꯤꯅꯤ ꯍꯥꯏꯅ ꯄꯥꯝꯗ꯭ꯔꯤꯅꯦ ꯃꯃꯥ ꯅꯪꯕꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯣꯝꯗꯒꯤꯅꯣ? ꯅꯪꯗꯤ ꯅꯃꯧꯒꯤ ꯋꯥꯈꯜꯗꯒ ꯑꯩꯒꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯅꯤꯅꯦ ꯑꯩ ꯂꯥꯛꯄ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄ ꯍꯅꯨꯊꯪꯁꯤꯗ ꯂꯥꯏꯃ ꯃꯥꯏꯗ ꯏꯀꯥꯏꯕ ꯈꯪꯗꯦꯗ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯏꯔꯥꯡ ꯐꯔꯤꯕ ꯃꯆꯥꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯝꯐꯨꯠ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯅꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯄꯥ ꯃꯆꯥꯃꯛꯇ ꯂꯥꯛꯅꯕꯗ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯒꯤ ꯏꯁꯧꯁꯦ ꯍꯟꯅꯨꯔ ꯐꯥꯎꯕ ꯍꯦꯛ ꯇꯣꯛꯇꯦ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯏꯁꯧꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯗꯅ ꯏꯁꯧ ꯂꯥꯡꯂꯦ ꯍꯥꯏꯕ ꯈꯪꯅ ꯂꯧꯔꯛꯈꯤꯕꯗꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯏꯁꯤꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯅꯥ ꯁꯈꯤꯗꯨ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯂꯦꯞꯂꯒ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯁꯣꯔꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯥꯅꯖꯕꯤ ꯃꯇꯥ ꯑꯌꯤꯡꯕꯤꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯪꯒꯤ ꯇꯨꯅꯥꯟꯕ ꯁꯈꯦꯟꯕ ꯍꯥꯏꯗꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯅꯉꯛꯀꯗꯣ ꯁꯣꯏꯗꯅ ꯇꯦꯛꯄ ꯇꯥꯔꯦꯀꯣ ꯅꯪ꯫ ꯏꯕꯦꯝꯃ ꯉꯛꯁꯦ ꯇꯦꯛꯄ ꯃꯈꯩ ꯌꯦꯡꯂꯁꯤ ꯐꯥꯎꯕꯗ ꯂꯥꯛꯃꯟꯗꯕꯁꯤꯗ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯇꯨꯅꯥꯟꯕꯗꯣ ꯔꯥꯁꯤꯅ ꯇꯥꯔꯣꯏꯗꯕ ꯑꯗꯨꯗꯕꯨ ꯀꯩꯗꯅꯣꯕ ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯦ? ꯅꯠꯇꯦ ꯇꯥꯕꯤꯖꯣꯏꯁꯦ ꯈꯨꯅꯤꯡ ꯈꯔ ꯀꯥꯏꯖꯔꯁꯨ ꯑꯁꯨꯛ ꯐꯔꯤꯁꯤꯗꯅ ꯅꯪꯅ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕ? ꯑꯁ ꯑꯌꯤꯡꯕꯤ ꯑꯗꯨꯒꯤ ꯃꯤꯡꯗꯨ ꯄꯜꯂꯛꯀꯅꯨꯗ ꯑꯩꯅꯦ ꯃꯗꯨꯒꯤ ꯈꯨꯅꯤꯡꯀꯥꯏꯗꯣ ꯍꯩꯅꯗꯦꯕ꯫ ꯈꯨꯅꯤꯡꯗꯨꯗꯁꯨ ꯅꯨꯡꯅ ꯑꯣꯏꯔꯁꯨ ꯑꯝꯇ ꯐꯖꯅ ꯇꯛꯀꯦ ꯍꯥꯏꯗꯦ ꯅꯨꯔꯥꯅ ꯏꯊꯥꯡ ꯊꯥꯡꯂꯤꯕ ꯃꯣꯠꯂꯤꯕ ꯑꯁ ꯑꯩ ꯍꯩꯅꯗꯦ꯫ ꯑꯩꯒꯤ ꯇꯥ ꯁꯈꯦꯟ ꯂꯩꯖꯔꯤꯁꯤꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯅꯠꯇꯦ ꯅꯪꯒꯤ ꯇꯨꯅꯥꯟꯕꯗꯨꯗꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯤꯗꯨꯅ ꯀꯝꯗꯧꯕ? ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯨ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯈꯦꯟ ꯂꯥꯛꯄ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯇꯥ ꯑꯌꯤꯡꯕꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯄꯗ ꯏꯀꯥ ꯒꯥꯔꯤ ꯑꯄꯠꯄ ꯑꯃ ꯊꯧꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯃꯦꯟꯗꯨꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯇꯥꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯗꯨꯅ ꯏꯇꯥ
ꯅꯪꯒꯤ ꯇꯨꯅꯥꯟꯕꯁꯤ ꯂꯥꯛꯂꯤꯗꯨ ꯍꯥ ꯀꯔꯥꯏꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯕꯤꯅꯥ ꯁꯈꯤ ꯃꯥꯒꯤ ꯃꯇꯥꯅꯒ ꯍꯥꯏꯕ ꯇꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯛꯂꯣꯏ ꯍꯣꯏ 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 ꯀꯨꯏꯔꯛꯂꯁꯨ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏꯗ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯂꯒ ꯎꯅꯖꯕꯅꯤꯅ ꯄꯦꯟꯅ ꯍꯦꯛ ꯁꯥꯖꯧꯗ ꯑꯩꯒꯤ ꯏꯇꯥꯗꯅꯤ ꯋꯥ ꯈꯪꯕꯁꯤ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯇꯦꯗ ꯀꯨꯏꯔꯛꯂꯣꯏꯌꯦ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯣ ꯍꯔꯥꯎꯅ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯛꯍꯦꯟꯗꯤ ꯁꯥꯎꯔꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯍꯔꯥꯎꯗꯅ ꯅꯌꯥ ꯍꯤꯒꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯕꯨꯅꯣ ꯂꯨꯍꯣꯡꯂꯝꯗꯥꯏ ꯍꯥꯏꯕ ꯈꯪꯁꯤꯟꯅꯗꯕ ꯇꯧꯔꯅꯨ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯪꯅꯤꯗꯅ ꯑꯩꯕꯣ ꯀꯅꯥꯅ ꯍꯥꯏꯕ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯄꯥꯎ ꯇꯥꯔꯝꯂꯤꯕ ꯑꯩꯁꯦ ꯂꯝ ꯂꯥꯞꯅ ꯂꯩꯔꯦ ꯍꯥꯏꯅ ꯀꯔꯤꯝꯇ ꯈꯪꯂꯔꯣꯏꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯗꯨꯕꯨꯅꯦ ꯑꯩꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯁꯦ ꯈꯪꯅꯕ ꯐꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯗꯕ ꯋꯥꯗꯨꯗ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯝꯗꯧꯔꯤꯅꯣ ꯑꯣꯏꯗꯕꯁꯦ ꯁꯨꯝ ꯉꯥꯡꯗꯧꯒꯤ ꯇꯧꯋꯦꯕ ꯅꯪꯒ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯕꯤꯖꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯃꯤꯅ ꯇꯝꯂꯛꯏꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯨꯛ ꯁꯥꯎꯔꯤꯗꯣ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯍꯦꯛ ꯌꯦꯡꯂꯛꯂꯝꯃꯤ ꯃꯤꯠꯌꯦꯡꯗꯨꯗ ꯕꯤꯅꯥ ꯁꯈꯤꯗꯨ ꯇꯞꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯁꯥꯎꯈꯤꯅꯨꯕ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯗ ꯄꯥꯗ ꯋꯥꯍꯩꯅ ꯃꯣꯏꯊꯦꯝꯗꯧꯒꯦ ꯍꯥꯏꯅꯣ ꯂꯥꯞꯂꯕ ꯂꯝꯗꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯅꯪ ꯂꯩꯕ ꯃꯤꯔꯥꯏꯕꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯁ ꯀꯅꯥ ꯍꯥꯏꯕ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏ ꯍꯥꯏꯗꯦ ꯃꯤꯔꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯗꯧꯒꯦ ꯇꯧꯔꯤꯗꯣ ꯉꯁꯤꯀꯣ ꯏ ꯀꯥꯔꯛꯇꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯃꯗꯨꯒꯤ ꯕꯤꯖꯣꯏ ꯍꯥꯏꯕ ꯈꯨꯅꯤꯡꯀꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯁꯟ ꯁꯟꯗꯣꯛꯄ ꯂꯣꯏꯔꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯅꯒ ꯇꯧꯔꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯗꯧꯔꯤꯒꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗ ꯀꯩꯗꯧꯕꯒꯤ ꯅꯪ ꯍꯨꯟꯗꯣꯛꯂꯝ ꯈꯨꯅꯤꯡꯀꯥꯏꯗꯨꯗ ꯂꯩꯗꯧꯔꯤꯒꯦ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯟꯗꯣꯛꯇꯅ ꯂꯩꯔꯕꯅꯤ ꯑꯩꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯁꯛꯍꯦꯟ ꯕꯤꯅꯥ ꯁꯈꯤꯕꯨ ꯊꯥꯖꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯄꯥꯈꯠꯂꯞꯇꯧꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯀꯝꯗꯧꯅꯤ ꯐꯥꯒꯤꯗꯒꯤ ꯃꯥꯅ ꯅꯪꯁꯦ ꯂꯧꯈꯤꯗꯧꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯃꯗꯨꯒꯤ ꯈꯨꯅꯤꯡꯀꯥꯏꯗꯨꯗ ꯂꯩꯗꯧꯔꯤꯕ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯀꯥꯏ ꯈꯣꯏꯅ ꯁꯨꯝ ꯍꯥꯏꯅꯕꯗꯒꯤ ꯏꯀꯥꯏꯗꯅꯁꯨ ꯅꯪꯁꯨ ꯊꯣꯛ ꯌꯥꯊꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ ꯑꯩꯗꯅꯤꯅꯦ ꯑꯁ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯅꯪꯁꯨ ꯊꯥꯖꯔꯤꯔꯣ ꯑꯣꯏꯗ ꯄꯥꯗꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯈ꯭ꯔꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩꯅꯦ ꯑꯍꯤꯡꯒꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯧ ꯂꯣꯏꯕꯒꯅꯤ ꯑꯩꯅ ꯆꯦꯜꯂꯛꯂꯤꯁꯦ ꯂꯣꯏꯔꯦꯍꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯥꯟꯅꯗꯕ ꯋꯥꯗꯨꯒꯤꯅꯦꯕ ꯅꯪꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤꯈꯩ ꯂꯥꯛꯂꯤꯁꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗꯧꯕ ꯅꯠꯇꯦ ꯋꯥꯍꯩ ꯈꯛꯅ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯑꯁ ꯃꯇꯥꯡ ꯈꯤꯇꯪ ꯆꯐꯥꯠꯇ꯭ꯔꯤꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯂꯦꯞꯂꯒ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯡꯗ ꯐꯥꯎꯕ ꯂꯦꯞꯂꯔꯣꯏ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯍꯣꯏꯁꯦ ꯆꯦꯜꯂꯁꯦ ꯑꯗꯣ ꯑꯩꯅꯦ ꯏꯇꯥ ꯑꯌꯤꯡꯕꯤꯗ ꯋꯥ ꯃꯦꯜꯂꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯈꯠꯂꯤ ꯕꯤꯅꯥ ꯁꯈꯤꯗꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯎꯕꯗ ꯃꯇꯥ ꯑꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯃꯛ ꯀꯩꯁꯨ ꯈꯟꯗ ꯂꯣꯏꯔꯕꯣ ꯍꯟꯕ ꯌꯥꯔꯕꯣ ꯍꯟꯕ ꯂꯥꯏꯔꯤ ꯏꯕꯦꯝꯃ ꯑꯩ ꯉꯁꯤ ꯆꯦꯟꯕ ꯇꯥꯔꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯌꯥꯗ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯍꯣꯔꯦꯟ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯪꯂꯛꯂꯒ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯃꯨ ꯑꯁꯤ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯣ ꯃꯇꯥꯅꯒ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗꯈꯩ ꯈꯠꯂꯤ ꯆꯦꯟꯈꯤꯔꯝꯃꯤ ꯈꯠꯂꯤ ꯉꯥꯡꯕ ꯁꯛꯄꯒ ꯑꯃꯠꯇꯒ ꯍꯦꯛ ꯇꯥꯗꯈꯩ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯋꯥ ꯎꯅꯁꯤ ꯍꯥꯏꯅ ꯑꯩꯕꯨ ꯄꯨꯊꯣꯔꯛꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯛꯂꯒ ꯀꯩꯅꯣꯕ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯍꯥꯏꯅ ꯑꯌꯤꯡꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯅꯥ ꯁꯈꯤꯗꯨ
ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯕꯤꯖꯣꯏꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯑꯣ ꯑꯩꯅ ꯂꯧꯔꯦ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯁꯦ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯨꯔꯒ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯕ ꯈꯨꯔꯥ ꯊꯣꯝꯕꯅ ꯍꯥꯏꯕ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯄ ꯂꯝꯕꯣꯏꯕ ꯑꯩꯗꯣ ꯑꯩ ꯇꯥꯔꯒ ꯇꯣꯛꯂꯗꯣꯏꯕ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯎꯀ꯭ꯔꯣꯡꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯦꯛ ꯂꯩꯔꯤꯉꯩꯗ ꯊꯣꯝꯕꯁꯨ ꯃꯄꯥ ꯆꯥꯅ ꯏꯀꯥ ꯒꯥꯔꯤ ꯑꯃ ꯊꯧꯔꯒ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯔꯝꯃꯤ꯫ ꯊꯣꯝꯕ ꯕꯤꯖꯣꯏ ꯎꯕꯗ ꯏꯀꯥ ꯒꯥꯔꯤ ꯊꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏ ꯕꯤꯖꯣꯏ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯄ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯇꯥꯗꯅ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯨꯔꯥꯅ ꯃꯔꯣꯜ ꯑꯃ ꯃꯩ ꯆꯥꯛꯂꯤꯉꯩꯗ ꯁꯤꯡ ꯏꯟꯁꯤꯟꯕ ꯀꯟꯈ꯭ꯔꯦ꯫ ꯏꯕꯣ ꯁꯤꯡ ꯏꯟꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯁꯤꯗ ꯅꯪꯅ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯅ ꯕꯤꯅꯥ ꯁꯈꯤ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨ ꯅꯪꯅ ꯅꯨꯄꯤ ꯁꯤꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯃꯃꯥ ꯃꯄꯥꯅꯒ ꯁꯥꯎꯅꯕ ꯁꯤꯟꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦꯗꯅ꯫ ꯕꯤꯖꯣꯏ ꯊꯣꯝꯕꯅ ꯃꯥꯅ ꯇꯧꯔꯨꯕ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯍꯥꯏꯊꯔꯛꯂꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯕꯅꯤꯅ ꯁꯥꯎꯔꯨꯕꯁꯨ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ ꯑꯩꯁꯨ ꯑꯉꯝꯕ ꯎꯄꯥꯏ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯏꯕꯣ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤꯗꯤꯅꯦ ꯃꯦꯃꯤꯆꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯌꯣ ꯍꯥꯏꯕ ꯌꯥꯕꯤꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯦꯃꯤꯆꯥꯁꯦ ꯅꯪꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯍꯥꯏꯔꯤꯁꯤꯅꯤ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕꯗꯤ ꯑꯗꯨꯃꯛ ꯏꯀꯥ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯆꯠꯈ꯭ꯔꯤꯕ ꯊꯣꯝꯕꯗ ꯈꯔ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯃꯦꯃꯤꯆꯥꯗ ꯍꯥꯏꯔꯤ ꯃꯣꯏ ꯃꯃꯤꯠꯁꯤꯗ ꯃꯦꯃꯤꯆꯥꯗ ꯂꯩꯔꯕ ꯈꯪꯗꯤꯕ ꯑꯩꯒꯕꯨ ꯃꯗꯨꯒꯤ ꯅꯞꯆꯣꯕꯤꯗꯨꯒ ꯆꯥꯅꯩ ꯀꯥꯏꯅ ꯃꯗꯨ ꯂꯧꯗꯣꯏ ꯁꯔꯨꯛ ꯂꯝꯕꯣꯏꯕ ꯆꯠꯈꯤꯕꯅꯤ ꯍꯦꯟꯅ ꯐꯩ ꯅꯞꯆꯣꯕꯤꯗꯨꯗꯤ ꯁꯨꯡꯅꯧ ꯍꯦꯛ ꯂꯧꯔꯣꯏ ꯍꯥꯏꯅ ꯕꯤꯖꯣꯏ ꯐꯝꯂꯝꯕꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯪꯕꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯍꯦꯛ ꯁꯣꯏꯗꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯩꯇꯨꯝꯗꯨꯅ ꯃꯈꯣꯡꯗ ꯄꯥꯟꯕꯗꯨꯗ ꯅꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯇ ꯁꯥꯎꯅ ꯄꯥꯈꯪ ꯈꯨꯅꯤꯡꯀꯥꯏ ꯅꯨꯄꯤ ꯐꯪꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯕꯤ ꯊꯨꯒꯥꯏꯗꯧꯒꯤ ꯇꯧꯔꯤꯁꯦ? ꯍꯩꯅꯨ ꯇꯔꯦꯡ ꯈꯣꯡꯕꯤꯗꯣ ꯀꯥꯏꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯍꯥꯏꯅ ꯕꯤꯖꯣꯏ ꯁꯣꯏꯈꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯃꯠꯇ ꯍꯦꯛꯇ ꯍꯥꯏꯗ ꯑꯉꯥꯡꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯕꯩ ꯀꯩꯕꯩ ꯈꯠꯅꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯑꯍꯜ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯨꯝꯅꯔꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯈꯨꯅꯤꯡꯀꯥꯏ ꯅꯇꯧꯗꯨꯅꯅꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯏꯆꯦ ꯕꯤꯅꯥ ꯁꯈꯤꯅ ꯌꯥꯕꯤꯗꯕꯗꯣ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯄꯗꯨꯗ ꯑꯉꯥꯡꯗꯨ ꯀꯤꯗꯨꯅ ꯏꯃꯥ ꯄꯥꯈꯪ ꯈꯨꯅꯤꯡꯀꯥꯏ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯁꯥꯎꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯗꯨ ꯂꯩꯃꯥꯏꯗ ꯁꯥꯎꯒꯨꯝ ꯅꯥꯏꯅ ꯂꯪꯊꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯁꯦ ꯃꯗꯨꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯗꯨꯒꯤ ꯍꯥꯛꯇꯛꯇ ꯑꯉꯥꯡ ꯃꯆꯥꯅ ꯐꯥꯎꯕ ꯎꯁꯤꯠꯇ꯭ꯔꯅꯤꯁꯦ ꯀꯗꯥꯏꯗꯒꯤ ꯑꯩꯅꯗꯤ ꯃꯁꯤꯗ ꯍꯧꯗꯣꯡ ꯁꯥꯗꯅ ꯂꯨꯝꯂꯨꯔꯤ ꯑꯗꯨꯒ ꯃꯤꯅ ꯅꯥꯔꯣꯟꯗ ꯉꯔꯥꯛꯄꯤꯅ ꯉꯥ ꯁꯠꯄꯗꯧꯅ ꯁꯠꯈ꯭ꯔꯕꯅꯤꯅ ꯀꯅꯥꯅꯗꯤ ꯎꯁꯤꯠꯄꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒ ꯀꯣꯛ ꯁꯥꯅꯕꯅꯤ ꯀꯥꯟꯅꯗꯦ ꯌꯨꯗꯨꯝ ꯊꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯍꯜꯂꯨꯕꯅ ꯑꯗꯨꯝ ꯐꯅꯤ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯁꯥꯎꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯅꯕꯅꯤ ꯍꯥꯏꯅ ꯌꯨ ꯊꯛꯄ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥꯅ ꯍꯟꯖꯤꯜꯂꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯐꯥꯒꯤꯗꯒꯤ ꯀꯦꯇꯨꯀꯤꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛꯇ ꯅꯆꯥꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯂꯨꯁꯤꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯝꯁꯅꯤꯕ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗꯣ ꯃꯔꯥꯏꯅ ꯃꯥꯅ ꯈꯪꯅ ꯍꯟꯖꯤꯟꯖꯔꯛꯁꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤꯅꯦ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯁꯣꯝꯗꯗꯤ ꯅꯆꯥꯅꯨꯄꯥꯅ ꯂꯨꯝꯂꯤꯕ ꯅꯨꯄꯤꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯎꯗ ꯊꯧꯔꯤ ꯀꯌꯥ ꯂꯝꯂꯗꯤ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯍꯩꯗꯕ ꯍꯦꯔꯥ ꯅꯨꯄꯤ ꯑꯃ ꯆꯦꯟꯈꯤꯕꯒꯤꯕꯨ ꯀꯔꯤꯒꯤ ꯁꯤꯕ ꯅꯥꯕꯅꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯃꯔꯤꯜ ꯄꯥꯟꯗꯕꯒꯤꯅꯤ꯫ ꯑꯁ ꯃꯔꯤꯜ ꯄꯥꯟꯕ ꯄꯥꯟꯗꯕꯒ ꯂꯥꯏꯔꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯅꯤ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ ꯀꯩꯗꯧꯒꯦ? ꯁꯪꯗꯦ ꯊꯤꯅꯤꯡꯂꯒ ꯅꯪ ꯑꯗꯨꯝ ꯊꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯂꯅꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯄꯨꯀꯨꯜꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯉꯨ ꯌꯥꯔꯝꯗꯦ꯫ ꯀꯦꯇꯨꯀꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯀꯔꯤ ꯃꯄꯥꯅꯣ ꯁꯤꯕꯣ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯔꯒ ꯃꯅꯥ ꯐꯥꯎꯕ ꯆꯣꯡꯗꯦꯕ ꯀꯩꯗꯧꯅꯤ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯏꯟꯈꯠꯂꯛꯄ ꯑꯣꯏꯗꯅ
ꯉꯧꯔꯝꯅꯤ ꯍꯥꯏꯁꯨ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯟꯖꯥꯃꯦꯟꯖ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯝꯖꯔꯛꯄ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯊ꯭ꯋꯥꯏꯗꯣ ꯀꯔꯤꯇ ꯅꯨꯡꯉꯥꯏꯔꯝꯗꯧꯔꯤꯒꯦ ꯃꯄꯥꯅꯤꯅ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯕ ꯍꯦꯔ ꯃꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯑꯃꯠꯇ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯑꯍꯨꯝ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯑꯦ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯇꯧꯔꯝꯂꯤ ꯖꯥꯠꯅꯤꯅꯦ ꯏꯆꯥ ꯊꯤꯕꯒ ꯂꯥꯏꯔꯤꯗ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕꯅ ꯐꯩꯗ ꯀꯩꯅꯣꯅꯤ ꯍꯅꯨꯊꯪꯁꯤꯗ ꯊꯥꯏꯅꯒꯤ ꯋꯥ ꯄꯨꯊꯣꯛꯅꯔꯒ ꯑꯃꯨꯛ ꯈꯠꯅꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯏꯅꯒꯤ ꯋꯥꯁꯤꯕꯨ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯗ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗꯨ ꯐꯤꯡꯒꯠꯂꯛꯇꯨꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯕꯣꯀꯨꯜꯁꯨ ꯃꯇꯨꯕꯨ ꯁꯥꯎꯗꯅꯕꯅꯤ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯊꯦꯝꯖꯤꯟꯕ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥ ꯇꯥꯕꯤꯗ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯕꯤꯖꯣꯏꯗꯨ ꯉꯥꯎꯔꯤ ꯍꯣꯏ ꯃꯥ ꯅꯆꯥ ꯍꯜꯂꯛꯂꯦ ꯊꯣꯡꯁꯦ ꯑꯃꯨꯛ ꯇꯥꯡꯕꯤꯌꯣ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯅꯪ ꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯀꯣ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯂꯨꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯝꯇ ꯊꯧꯁꯥꯗꯗꯥꯏꯅꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯁꯥꯔꯛꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯇꯥꯁꯦ ꯑꯩ ꯉꯁꯤꯗꯤ ꯁꯤꯟꯅꯥꯅ ꯈꯪꯂꯕꯅꯤ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯍꯅꯨꯊꯪꯗ ꯀꯦꯇꯨꯀꯤꯗꯨ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯡ ꯍꯥꯡꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤꯗꯨ ꯁꯧ ꯂꯥꯎꯅ ꯍꯦꯛ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒ ꯕꯤꯖꯣꯏꯗꯨ ꯊꯣꯡꯗ ꯉꯥꯔꯝꯕꯗꯒꯤ ꯏꯃꯨꯡꯗꯨ ꯎꯞꯁꯤꯜꯂꯒ ꯍꯦꯛ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯇꯦꯗ ꯏꯃꯥ ꯃꯅꯝꯁꯤꯗꯤ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯕꯨ ꯑꯃꯨꯛ ꯌꯨ ꯊꯛꯆꯤꯜꯂꯛꯂꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯥꯟꯅꯗꯦꯗ ꯏꯃꯥ ꯏꯁꯦ ꯁꯦ 이마 삭기 이만 까나로이 오이로이 낭기 비나 사기 하이도 lumlu누 미미자 오인 하이나르기 하이수 마야데바 낭 이마 너희는 미미자다 하이시고 그이 하이나 밤데 긍나 이자나 밤데 하이버부디 이마수 강이다 아두분 이붕와 낭원드디 아토빠 누피 아마타나디 야비디도 미미자나 따나 아두기느냐 어두워르쇼 에이 마두기 납초비도 럭두이 시루 럼보이보이를 저기만 해 다도야 하이나 마마기 마쿠ꯠ가도 간톡라가 비조이도 어두막 마기 가다 짱키람미 마마이베 마케토기수 마차나 사우나 짱키바두다 농아이다나 아두막 잉두나 레하우람미 아썸나 마tam khara haukri bijoidu bina sakhini hek chen khiba numitudagi hauna masadu sugani chatgani amata khangda aphak aphai chanduna adumak machi ungduna phamlaga ta leirami machagi mataududa ketukisu tawpham khangda machinda mai bina sakhi haiduni ichasi semjin khraba karino khangdri mada laining oidana leikhriba chelure haiba khanglaba si phawbada magi wakhal homo haiba yadreba masi haizabagi wani machada fana kannadi themna naudana wakhaldu khara makhai yamna bo hotna jabani adusu karimda kana daba aduda mamadu mathwa yamna wajarami asomda mimichasu bizoigi phibamdugi pau tabada manaktadi chani chatluraga amukta thi chaibirakhladi khanna wakhal yamna wajaribani magi wasaba mataududa manama ibema aduna nungaitraduna thambana hairaklammi bema nangbodu maina wana leidui saruk bizoigi manakta chatlaga nangna ngamba upai tawduna themna bo hotnabana phatro noi anina tawise odokpa haiduni mana migi waba nangna muk magi waba ai khoina muk nangi waba wabagi waba ngakta ngaidui saruk aigi wadi sega maiga hainau sida leireko adaina ma madi ai bu ubada yadabani hekta chaidogi tawbani amukta thi chairakladi haina khalini khangdre noigi maungsi aigi wadi nya thamoi da mai chak pu doi saruk sega maiga hainau haisida leireko memi chasu manamagi wadu daraga wakhal haifeti khalambi
Asomdana Binasakida Laikai Mamanabina Adumak Bijoyi Pau Tambada Masuki Tangdi Nungairamde Adumak Putoina Kanjinda Luhung Daurabani Kanna As Noisuba Luhung Lamdai Pamu Makata Chalamdai Shida Wakalanta the Wawangakta Aying Bina Ita na hai suhai bani Ita ki aphanungai tan khalakpada asiga manungai tabo wari se sabikum sida Aying bisu yauna wapang silakpada atay lakliba Leisabi makhaido wado haininglasu adumak hainada tumin leisina kirami madugi mahud luhong dawriba nupidugi awun puat na kamdawba kari pu dawriba kari na phajade haini yengnarami luhong dawba koidraba binasakhidu Haiman badagi Bijoy ga aroy ba oina amuktang ni unarami Tabizoy Binasaki Kaino ni Luhong daw ba koy drama nang natawag siba Tabizoy aroy ba oina wari imta sake hainalak ni Kari wari no ni Nangay gasta daw riba Tabizoy Aibo waraw bino Aibo Tabizoy ki hek pokmina ba na chalmak ni haina kanbiyo Sing Aigi luhongbagi 𝐍𝐴 Soidana lakpiyo ko Haina binasakina Bijoy gi makutta 𝐍𝐴 do pisilambi Bijoy walang amata ngangda Asaba mitam amago Ado maglip laga layri Binasakidi Mana hainingba wa khara do hairam laga Ado magjat kirami Binasakigi luhongba numitni Bor laktuna langdrel khongbagi makhol tabada Bijoy do luhongba chatnabani haina Mapilo shilibado ubada Mamai be maketuki na sauna Imagi bunga Nang natawri sibu karino ba Nang bupamdre haina Hanna paubu yengbiram daba adugi lupong ba nang nayawro ni haina tawri sibu karino ba Kulay kaisa na nang bukari ni haina ni Nang karinta khangjabo ba nang Ima ay karinta khante Ay ge haibabu binasaki na pamjaba Magi luhong da Ay na kainatan kadpa adutani Ay na khangli ba haibo Masi ngawrin he Adugumba tabak to kanamata tawnate ko Nang niya Jatkiba yaroy harisini Makoy mapa Nang sukhara khamo kaidogya Mama Satke su jajatsanu Kari su khamna Ibagi bunga Nang nabu pamlabadi Luhong pamdagi oirabasu Hekta makhut paido na jinglaga puro Atay nabu pumbadi Ichagi damak napa ay layri Kaino Nachasi khamgi haida I hapawa oina haijilisibo Baba Adumakti nachana kashu tawrida Ado ngamloidabo oiradi chatkino Aina pokpa ichanabu aduk naril pandaba Naril pandradi yumdagi hendokadu mabal thokino Baba Aina yaroi haibada makha tabado Baba Nachana chachadawriba se Mabu ichalamo oina khalagani Ahinba wakhal amata nachana khanjaroi Madu nang haijabagi wanine Minadi adumna khandawba natte ne Baba Nachana haibasi thazabinaba Nachabu kaidawjo haibano Adudi nang ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯋꯥꯁꯛꯄ ꯉꯁꯤ ꯅꯆꯥꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯕꯨ ꯄꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥ ꯏꯃꯥ ꯑꯅꯤꯅ ꯆꯥꯕ ꯑꯣꯏꯁꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯦꯃꯤꯆꯥꯒ ꯂꯨꯍꯣꯡꯕ ꯌꯥ ꯇꯥꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯌꯥꯎꯃꯤꯟꯅꯒꯗꯕꯅꯤ ꯕꯤꯖꯣꯏ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯄꯥꯕꯨꯡꯅ ꯁꯥꯎꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯌꯥꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯔꯤ ꯇꯧꯔꯦ ꯈꯨꯝꯗ꯭ꯔꯗꯤ ꯍꯣꯏ ꯄꯥꯕ ꯅꯆꯥ ꯄꯥꯕ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯏ ꯐꯔꯦ ꯐꯔꯦ ꯌꯥꯔꯅꯤꯕꯨ ꯍꯥꯏꯔꯗꯤ ꯆꯠꯂꯨꯔꯣ ꯃꯄꯥ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯕꯤꯖꯣꯏꯗꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯇꯞꯅ ꯏꯪꯅ ꯊꯣꯛꯂꯛꯄꯗ ꯃꯦꯃꯤꯆꯥꯅ ꯀꯣꯟꯊꯣꯡꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯋꯥ ꯍꯥꯏꯗ ꯆꯠꯂꯁꯤ ꯍꯥꯏꯒꯨꯝ ꯏꯪꯒꯤ ꯇꯧꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯁꯤ ꯕꯤꯖꯣꯏ ꯃꯁꯥꯅ ꯀꯌꯥꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯉꯥꯛꯅꯕ ꯌꯥꯗꯕꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯤꯅꯥꯁꯈꯤꯒꯤ ꯌꯨꯝꯕꯥꯜꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯄꯥꯝꯖꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯨ ꯃꯁꯥꯇꯃꯛ ꯅꯥꯟꯕ ꯄꯥꯝꯖꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯃꯤ ꯊꯕꯛ ꯑꯃ ꯁꯨꯁꯤ ꯍꯥꯏꯔꯁꯨ ꯍꯩꯇꯦ ꯍꯥꯏꯅ ꯈꯨꯝꯕꯗꯗ ꯕꯤꯅꯥꯁꯈꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯁꯤꯃ ꯁꯨꯁꯤ ꯍꯥꯏꯁꯨ ꯍꯩꯇꯦ ꯑꯗꯨꯝꯕ ꯇꯧ ꯍꯥꯏꯁꯨ ꯍꯩꯇꯦꯅ ꯍꯥꯏ
ꯏꯁꯥꯅ ꯅꯥꯟꯕꯅ ꯄꯥꯝꯂꯤꯕ ꯊꯕꯛꯅꯁꯨ ꯅꯤꯡꯗ꯭ꯔꯤꯕ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯄꯦꯜꯂꯕꯅꯤꯍꯦ ꯊꯥꯏꯅ ꯊꯕꯛ ꯐꯕ ꯇꯥꯕꯤꯖꯣꯏꯗꯨꯗꯅ ꯑꯩꯅ ꯃꯁꯤꯗ ꯈꯨꯅꯤꯡꯀꯥꯏ ꯆꯃꯣꯠꯅꯩ ꯅꯨꯔꯥ ꯊꯥꯡꯉꯦꯅ ꯌꯥꯈꯤꯗꯕꯅꯦꯕ ꯑꯗꯨꯗ ꯂꯩꯖꯔꯝꯂꯗꯤꯅꯦ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯗꯀꯣ ꯁꯛꯍꯦꯟ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯧꯒꯠꯂꯛꯇꯨꯅ ꯕꯤꯖꯣꯏ ꯍꯥꯏꯗꯨꯗ ꯂꯩꯒꯦ ꯍꯥꯏꯗ ꯀꯩ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯅꯣ ꯍꯥ ꯅꯪ ꯕꯤꯖꯣꯏ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯅꯥꯛꯇ ꯂꯩꯔꯅꯨ ꯑꯦ ꯃꯊꯥ ꯑꯃꯅꯤꯅꯦ ꯀꯔꯤꯒꯤ ꯃꯊꯥꯅꯣꯕ ꯊꯕꯛ ꯐꯕ ꯅꯨꯄꯥꯗꯨ ꯄꯥꯝꯂꯗꯤ ꯊꯕꯛ ꯐꯕꯗꯨꯗ ꯂꯩꯒꯦ ꯍꯥꯏꯗ ꯀꯔꯤꯒꯤ ꯀꯠꯇꯟ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯅꯣꯕ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯥ ꯂꯧꯅ ꯊꯕꯛꯁꯨ ꯍꯥꯏꯕꯅꯤꯕ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯥꯏꯗꯅꯣ ꯀꯣꯠꯂꯒ ꯉꯥꯡꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯗꯨ ꯊꯑꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯕꯤꯖꯣꯏꯗꯨ ꯃꯦꯃꯤꯆꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯅ ꯕꯤꯖꯣꯏ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯒꯤ ꯑꯣꯏꯔꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯈꯠꯂꯛꯂꯦꯗ ꯀꯅꯥꯅꯣꯅꯦꯍꯦ ꯏꯆꯥꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯈꯠꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯁꯤꯔꯤꯕ ꯂꯨꯝꯂꯒ ꯍꯦꯛꯇ ꯇꯥꯔꯝꯅꯤꯕ ꯏꯆꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤ ꯈꯠꯂꯛꯂꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯃꯥ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯏꯗꯕ꯭ꯔꯣ ꯌꯥꯏꯌꯦ ꯀꯅꯥ ꯑꯣꯏꯅꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅꯤꯗꯅ ꯊꯥꯏꯅꯗꯤ ꯅꯪꯕꯨ ꯅꯞꯆꯣꯕꯤꯅꯤ ꯍꯥꯏꯅ ꯄꯥꯝꯖꯗꯦ ꯀꯥꯏꯅ ꯌꯥꯝꯅ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯠꯂꯛꯂꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥ ꯍꯧꯖꯤꯛꯅꯤꯗꯅ ꯃꯁꯤꯗꯤꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯑꯣꯏꯅꯤ ꯈꯪꯗꯅꯅꯤ ꯅꯪꯉꯣꯟꯗ ꯏꯃꯧꯁꯦ ꯂꯧ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤꯕꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯊꯥꯏꯅꯗꯤ ꯃꯥꯅꯒ ꯃꯔꯩꯒ ꯀꯣꯠꯁꯤꯟꯅꯔꯒ ꯉꯥꯡꯕꯗꯣ ꯇꯥꯕꯗꯣ ꯑꯣꯅꯤꯡꯕ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯅꯪꯅꯦ ꯑꯗꯨꯗꯒꯤꯗꯤ ꯅꯌꯥꯗꯨꯗ ꯐꯤꯅꯥꯆꯦ ꯏꯟꯕ ꯁꯣꯏꯔꯔꯣꯏ ꯅꯃꯥ ꯑꯩꯉꯣꯟꯗꯕꯨ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯏꯅꯤ ꯃꯁꯦ ꯃꯃꯥꯏꯁꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯅꯦ ꯅꯪ ꯏꯃꯥꯅ ꯍꯪꯕꯗꯨꯗꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯀꯥꯏꯅ ꯏꯔꯥꯜꯁꯤꯕꯤꯅꯦ ꯍꯥꯏꯅ ꯕꯤꯖꯣꯏꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯔꯁꯨ ꯃꯆꯥ ꯃꯃꯧꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯅꯣꯛꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯍꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯕꯤꯅꯥ ꯁꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗꯕꯅꯤ ꯃꯅꯦꯝ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯅꯨꯄꯥ ꯆꯩ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗꯨꯗ ꯑꯣꯏꯅ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯗ ꯃꯇꯥ ꯑꯌꯤꯡꯕꯤꯁꯨ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯕꯤꯅꯥ ꯁꯈꯤꯅ ꯂꯥꯡꯇꯛꯅꯅ ꯏꯇꯥ ꯕꯤꯖꯣꯏꯗꯨꯕꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯄꯥꯎ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯇꯥꯗ꯭ꯔꯤꯗ ꯈꯪꯗꯦꯗ ꯑꯩꯁꯦ ꯋꯥꯈꯜ ꯃꯋꯟ ꯈꯜꯂꯤꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯋꯥꯈꯜꯗ ꯑꯣꯟꯅꯔꯤ ꯏꯕꯦꯝꯃ ꯃꯥꯗꯤ ꯏꯆꯦ ꯃꯦꯃꯤꯆꯥꯒ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯀꯩ ꯍꯧꯔꯒ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯗꯣ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯪ ꯁꯨꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯀꯩꯍꯧꯗꯧꯕ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤꯗꯧꯕ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕꯣ ꯑꯩꯕꯣ ꯑꯗꯣ ꯅꯤꯡꯉꯝꯗꯕꯗꯤ ꯄꯣꯛꯏ ꯊꯥꯏꯅ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯉꯩꯗꯨꯗ ꯌꯥꯖꯔꯝꯂꯗꯤ ꯍꯥꯏꯅ ꯏꯕꯦꯝꯃꯅꯗꯤ ꯃꯇꯝꯗꯨꯗ ꯈꯨꯅꯤꯡꯀꯥꯏꯒ ꯀꯝꯂꯥꯛ ꯂꯨꯔꯥ ꯊꯥꯡꯉꯤꯒ ꯍꯥꯏꯅ ꯌꯥꯈꯤꯗꯕꯅꯤꯗꯣ ꯃꯁꯤꯗ ꯅꯪꯒꯤ ꯇꯨꯅꯥꯟꯕꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯩꯈꯤꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯁꯤ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯤ ꯅꯤꯡꯉꯝꯗ ꯁꯣꯟꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯤꯖꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯔꯥꯏꯕꯛꯇ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕꯗꯨ ꯎꯕꯗ ꯕꯤꯖꯣꯏ ꯌꯣꯄꯥꯛꯇꯨ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯗꯨꯅ ꯐꯝꯊꯔꯛꯂꯒ ꯈꯨꯗꯩ ꯃꯆꯦꯗꯨꯅ ꯃꯔꯥꯏꯕꯛꯇꯨ ꯇꯞ ꯅꯞꯊꯣꯛꯄꯤ ꯑꯗꯨꯒ ꯇꯞꯅ ꯃꯇꯨꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯑꯩꯅ ꯌꯥꯎꯔꯅꯨ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯕꯨ ꯅꯪꯗꯤ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ ꯑꯅꯝ ꯌꯥꯝ ꯀꯟꯗꯣꯔꯤ ꯍꯩꯅ ꯇꯥꯅ ꯌꯥꯗꯦ ꯃꯈꯣꯏꯇ ꯅꯇꯣꯝꯇꯅ ꯇꯧꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯌꯦ ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡ ꯇꯧꯕꯅꯦ ꯑꯩꯅ ꯅꯪ ꯂꯧꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤꯅꯤ
ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯋꯥꯅ ꯍꯨꯃꯥꯡ ꯇꯥꯅꯕ ꯅꯠꯇꯦꯅꯦ ꯍꯦ ꯄꯪꯕꯤ ꯍꯣ ꯃꯈꯣꯏ ꯇꯥꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯕ ꯐꯪꯂꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯕꯛ ꯍꯨꯃꯥꯡ ꯀꯥꯡꯂꯁꯨ ꯈꯪꯖꯔꯒꯦ ꯍꯥꯏꯅ ꯂꯩꯖꯔꯕꯤ ꯅꯅꯥꯎꯅꯦ ꯅꯅꯥꯎ ꯃꯁꯤꯗꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯈꯔ ꯀꯟꯅ ꯇꯧ ꯂꯥꯏꯕꯛ ꯍꯨꯃꯥꯡ ꯊꯣꯛꯅꯕ ꯇꯧꯒꯦ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯕꯨ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯑꯃꯨꯛ ꯄꯣꯊꯥ ꯇꯧꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ